ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯑꯩ ꯁ꯭ꯄꯣꯟꯁꯔ ꯑꯝꯇ ꯇꯧꯖꯒꯦ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯗꯒꯤ ꯃꯈꯜ ꯑꯥꯏꯇꯦꯝ ꯀꯣ ꯈꯔ ꯂꯩ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯝꯄꯨ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ MS ꯔꯣꯃꯥ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁ ꯀꯣ ꯆꯤꯡꯃꯩꯔꯣꯡ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯔꯣꯗꯇꯨꯗ ꯂꯩꯕ MS ꯔꯣꯃꯥ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏ ꯃꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯤ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯒꯁꯦ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯌꯣꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯁꯤꯖꯤꯟꯅꯔꯦ ꯄꯔꯐ꯭ꯌꯨꯝ ꯉꯥꯛꯇꯅꯤ ꯁꯤꯁꯦꯀꯣ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯔꯐ꯭ꯌꯨꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯌꯨꯅꯤꯁꯦꯛꯁ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯗꯦꯜꯂꯤꯗ ꯕꯦꯁ ꯇꯧꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯥꯕꯅꯦ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯤꯇ꯭ꯌ ꯄꯔꯐ꯭ꯌꯨꯃꯔꯤ ꯀꯧꯕ ꯃꯦꯅꯨꯐꯦꯛꯆರಿಂಗ್ ꯌꯨꯅꯤꯠ ꯑꯃ ꯂꯩ ꯗꯦꯜꯂꯤꯗꯀꯣ ꯃꯩꯇꯩꯅ ꯑꯣꯟ ꯇꯧꯕꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯣꯔꯠ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯁꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯦꯛꯁꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯗꯨꯕꯥꯏꯒꯨꯝꯕ ꯑꯗꯒꯤ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯁꯀꯨꯝꯕꯗ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯦ ꯆꯤꯡꯃꯩꯔꯣꯡꯒꯤ ꯍꯧꯖꯤꯛꯀꯤ MS ꯔꯣꯃꯥ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯃꯈꯣꯏꯗ ꯑꯣꯏꯅ ꯐꯪꯉꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯗꯒꯤ ꯔꯤꯇꯦꯜ ꯑꯗꯒꯤ ꯍꯣꯜꯁꯦꯜ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯤꯁꯦ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯖꯅ ꯁꯦꯡꯅ ꯍꯥꯞꯆꯔꯛꯀꯦ ꯗꯦꯜꯂꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯑꯩꯁꯦ ꯋꯨꯗꯤ ꯁ꯭ꯃꯦꯜ ꯑꯃ ꯍꯥꯏꯐꯦꯠ ꯄꯥꯝꯃꯦꯕꯀꯣ ꯋꯨꯗꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯑꯩ ꯄꯔꯐ꯭ꯌꯨꯝ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯩ ꯗꯤꯑꯣ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯨꯝꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯁꯤꯖꯤꯟꯅꯩ ꯁ꯭ꯄ꯭ꯔꯦ ꯁꯤꯖꯤꯟꯅꯗꯦꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯔꯐ꯭ꯌꯨꯝ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤ ꯄꯤꯕꯤꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯃꯈꯣꯏꯒꯤꯁꯦ ꯕ꯭ꯔꯥꯟ ꯅꯦꯝꯁꯦ ꯁꯤꯗ ꯂꯤꯛꯂꯥꯅ ꯊꯥꯏꯀꯣ ꯂꯤꯛꯂꯥꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯑꯦꯒ꯭ꯔꯣꯒꯤ ꯂꯤꯛꯂꯥꯗꯨ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯤꯛꯂꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯅꯤ ꯀꯣ ꯁꯤꯗ ꯂꯤꯛꯂꯥꯅ ꯊꯥꯏꯁꯦ ꯂꯤꯛꯂꯥ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯅ ꯁꯦꯝꯄꯨꯅꯤ ꯁꯦꯝꯄꯨꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯃꯈꯜ 10ꯃꯨꯛ ꯂꯩ ꯑꯗꯒꯤ ꯄꯔꯐ꯭ꯌꯨꯝꯗꯁꯨ ꯑꯔꯥꯎꯟ 40 ꯃꯈꯜꯃꯨꯛ ꯂꯩꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯐꯦꯁ ꯋꯥꯁꯅꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯀꯣ ꯂꯤꯛꯂꯥꯒꯤ ꯁꯤꯒꯤ ꯕ꯭ꯔꯥꯟ ꯅꯦꯝꯁꯤꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯔꯐ꯭ꯌꯨꯝ ꯃꯆꯥꯅꯤ 40 mlꯒꯤ ꯑꯗꯨꯒ ꯑꯥꯏꯇꯦꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯗꯤꯐ꯭ꯌꯨꯖꯔ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯗꯤꯐ꯭ꯌꯨꯖꯔꯗꯨꯅꯦꯀꯣ ꯗꯤꯐ꯭ꯌꯨꯖꯔꯁꯤꯗꯁꯨ ꯃꯈꯜ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯗ ꯂꯤꯛꯂꯥꯅ ꯊꯥꯏꯁꯦ ꯎꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯁꯦꯟꯇꯦꯠ ꯀꯦꯟꯗꯜꯅꯦ ꯁꯦꯟꯇꯦꯠ ꯀꯦꯟꯗꯜꯗꯁꯨ ꯑꯇꯣꯞꯄ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯁꯤꯗꯤ ꯂꯦꯃꯟ ꯒ꯭ꯔꯥꯁꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯐ꯭ꯂꯦꯚꯔ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯕꯤꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯄꯣꯟꯅꯦ ꯂꯦꯚꯦꯟꯗꯔꯒꯤ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯄꯄꯥꯌꯥꯒꯤ ꯑꯗ MRPꯗꯤ 80 rupees ꯊꯥꯏ ꯑꯗꯨꯒ MRP ꯊꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯊꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ꯭ꯔꯤꯕ ꯑꯦꯛꯁꯄꯣꯔꯠ ꯑꯥꯏꯇꯦꯝ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯄ꯭ꯔꯥꯏꯁ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯤꯟꯕꯤꯔꯣ ꯁꯤꯒꯤꯁꯤꯅ ꯔꯣꯁ ꯋꯥꯇꯔꯅꯤ ꯑꯗꯒꯤ ꯁꯤꯗꯩꯗꯁꯨ ꯁꯥꯄꯣꯟ ꯑꯃ ꯂꯩꯔꯦ ꯂꯦꯃꯟ ꯒ꯭ꯔꯥꯁꯀꯤ What's up people, Johnny here again. ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯕ꯭ꯂꯣꯒ ꯑꯃ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯋꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯒ ꯗ꯭ꯔꯥꯏꯌꯤꯡ ꯇꯧꯕꯒꯤ ꯐꯦꯛꯇꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯨꯗꯟ ꯏꯟꯇꯤꯔꯤꯌꯔ ꯁꯣꯂꯨꯁꯟꯁꯅ ꯎ ꯍꯥꯏꯗꯅ ꯎꯠꯂꯧꯗ ꯑꯃ ꯍꯥꯡꯉꯦ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯋꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯃꯥꯒꯤ ꯄꯩꯁꯥꯅ ꯀꯌꯥ ꯂꯧꯏ ꯑꯗꯨ ꯃꯥꯒꯤ ꯃꯦꯔꯤꯠꯁ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯥꯞꯆꯔꯛꯀꯦ ꯚꯦꯄꯔ ꯀꯩꯅꯣꯝ ꯑꯃ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯁꯤꯗ ꯇꯧꯔꯒ ꯁ꯭ꯇꯤꯝꯗꯨꯅ ꯍꯤꯠ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯄ꯭ꯔꯦꯁꯔꯗꯣ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤꯗꯣ ꯍꯤꯇꯔ ꯈꯛꯇꯪꯅ ꯌꯥꯗꯦꯕ ꯁꯤꯁꯨ ꯁꯤꯡꯁꯨ ꯊꯥꯗ ꯌꯥꯔꯣꯏ ꯍꯤꯇꯔꯁꯤꯅ ꯀꯣꯟꯅꯗꯅꯦꯕ ꯍꯤꯇꯔ ꯃꯔꯤꯅꯦꯕꯀꯣ ꯍꯟꯗꯛꯀꯤ ꯂꯧꯔꯤꯁꯦ ꯍꯥꯏꯗꯤ ꯀꯤꯂꯣꯋꯥꯠ ꯐꯖꯅ ꯆꯥꯎꯋꯦꯕ ꯑꯗꯨꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯒꯤ ꯎꯗꯤ ꯑꯗꯨꯝ ꯁꯤ ꯄꯨꯔꯥ ꯐꯨꯜꯗ ꯑꯗꯨꯝ
godown si ma plot thomjan be ya doi ne ba ko magi lan bagi chang se Hoi. pirani pen hadikti ain thu na kangan we som khak tang lai ge thu na kangan ni har kana som no wang khat le Hoi. na om le nem dhara ne Oh. atu staking se magi a hu do magi kangan ni wa chang si da tham ka doi ne Oh. 1 inch 2 inch ki u ka tham me lon jan na ya da ba ko lon jan na ba ya de lon jan na ra ga di marak tan nung si phurap pa se Hoi. nu cha na doi ne Okay. kitang di kaino modify kitang tau do ya Oh. Adu ko mai dry to usna u gi makha pol le ba ko u gi makha minimum de kyam gi tham si inchi gi upak se lai reng khan se ba Hoi. inchi gi upak se ora ga de fajan chola ga lak da ne ah fajana chot pa di chemical gi treatment tor ga de ising je adu asigi chemical treatment se impregnation plan ko eba Hoi. asida nga sai gi forcefully nga sai gi ising je makong yong kap khan gi doi ne Hoi. u se sigi manung se Hoi. sida pura full yong kap ngam doi ne ba taruk che electric ta pressure sanar ga dum tham me dan Hoi. kap ka doi ne ba adu maina treatment to se pung chot chole hana khalla se ba Hoi. adu bok ta sigi inchi gi upak sida nume nipan ni daina tarani mai bhajana la ga de Hoi. adum yare nume aduga sigumba size sidi almost like chobor size ko chobor ko me se je inchi ga hunna dara mari taruk pak pa sigumba sidi nume kun daina kun mangani bu kang ba yawe Okay. adagi normal u khar kang ga leiraga khaidok pa se Hoi. round beam dagi asigumba sidagi Hoi. kang ga leibi sidagi khaidok pa se asisina asidi sigumba chobor size to oraga ju nume trangani aduga inchi sida oiragadi hafta ama Okay. Okay. 1 week tagina dum 1 month poki chang de dum ya u jawdi u se u gi makha du depend po le Hoi. wang gumba se kangan de Hoi. tik chena tik thuna kange tan tolhau adum adagi hayu krak thuna kange atai ge sidi khara chot kan ba yaw Okay. Aduga bobisi gi aina khangjan ni sigi dry to gi kana ba se u se si kai de kana ge da biro ahan bada dry to se dry to ga di akoi gi sigi se sibok ta haudang hau ba di like one year mukti pare do ga so koi se process yaudri ko Hoi. fajana treatment to ga sida mo gi silen amatai do ne bo Hoi. breaking kai kai lai na bo Hoi. u sina kai gumba dry oi ga di 8% moisture reduction bok ne bo koi na pi se 8 to 12% da Hoi. moisture reduce to do se adu nganda di na sai gi u ching ba se Ah. contraction inga kanda thong ching ba ching da ga lai da na Hoi. adu ma loi pharani Oh. cracking kai kai lai ro cracking bending adu magi problem do lai da nam ne Okay. adogi u se akang ma da u sura ga di furniture se kaino yam thuna suba ngam me ba Right. hadi ip panan ba to da na tra ga di chola ga lai ga di sigi ufun je Right. grinding to ma tam da loi nap ga lai howe Okay. adu du ge Finishing le re adagi Finishing long le. lasting le re adagi aduga keno di sai sum cha ba khot pa to bu sum sa ba khot ba se nga sa gi treatment adu na tongal Adu tongal. treatment asigi hoji wa nam wa ha pa hori se oh sigi na mo chemical treatment sina mo sum cha da na ba gi ne sumsa da na ba machu se Oh. nungsa da thamma matam da handa gi na ba handa da na ba Handa da na ba. retain ta oi na ba oh okay adagi chemical se makhal ahum ne ba khoin chi ne amna borax ama lai re ko Right. adagi CAB hai ba am lai re aduga amana protecta AB hai ba ma Hoi. makhal ahum se amna borax ina borer me am sung ma kai ma se Right. boras me am se sin chang ma ngam da nam ne ba Right. adagi AB protecta sin ma chu se retain to lai ne hai matam da no thongnau gum da u to ki ma chu se nung sa na phu lai ba matam do Hoi. phu matam da sahi amma sahi hardly sahi amma silar kai kai to da bin tham matam da musalla ka ne ba Right. adugi ma chu to akoi si da gi treatment to ga di sahi ahum da ina manga boki range da lamagi life span do sang dor ka do ne ba oh okay adu do ne aduga si any wood adum to ya re na any would yar oh okay adu nga sai gi u gi value do Hoi. akoina chemical sidar lai wa rate ne ba tang mudi man ma ne ba ko Hoi. aseng mudi tangak te ba tangak te di CFT adu da nga sai gi u se maman se Hoi. tik oiraga di hajik tik se CFT da 1600 taina 700 ne ba Hoi. around beam da ni ko Hoi. khaira matung da di maku adu da chat kha kan da 2000 ge maya da pirakane ba Right. upak se Right. tik ta
ꯑꯗꯨꯒꯤ ꯔꯦꯠꯁꯦ ꯑꯩꯈꯣꯏꯅ ꯇꯤꯛꯀ ꯀꯟꯕ ꯃꯥꯟꯅꯕ ꯎ ꯃꯌꯥꯝ ꯂꯩꯕ ꯆꯥꯝ ꯇꯟ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯔꯠꯋꯨꯗ ꯉꯥꯛꯇꯅꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯦꯕ ꯀꯦꯃꯤꯀꯦꯜꯁꯦ ꯇꯤꯡꯊꯣꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯇꯤꯛꯇꯨꯅ ꯈꯥꯏꯗ꯭ꯔꯤꯉꯩꯗ ꯂꯨꯄꯥ 1,300 ꯄꯤꯕꯗꯣ ꯆꯥꯇ꯭ꯔꯨꯛꯇꯅ ꯆꯥꯇ꯭ꯔꯦꯠ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯆꯥꯝꯒꯨꯝꯕ ꯀꯩꯀꯩ ꯇꯤꯛ ꯃꯥꯟꯅꯕ ꯃꯆꯨꯈꯩꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ ꯈꯥꯏꯗ꯭ꯔꯤꯉꯩꯗ 350 ꯄꯤꯕꯗꯣ ꯂꯨꯄꯥ CFTꯗ almost like 150 ꯅꯠꯇ꯭ꯔꯒ 200 rupeesꯀꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯜꯂꯀꯥꯟꯗ ꯇꯤꯛꯀꯤ ꯚꯦꯂ꯭ꯌꯨꯗꯣ ꯐꯪꯍꯟꯕꯩ ꯋꯥꯅꯦꯕ ꯎꯒꯤ ꯚꯦꯂ꯭ꯌꯨꯗꯣ ꯍꯦꯟꯒꯠꯍꯟꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯇꯤꯛ ꯉꯥꯛꯇ ꯁꯤꯖꯤꯟꯅꯕ ꯎꯁꯦ ꯀꯩꯅꯣ ꯇꯧꯏꯗꯅ ꯄꯨꯡꯌꯥꯟꯗ ꯌꯥꯟꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯗꯤꯐꯣꯔꯦꯁ ꯇꯧꯕ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯎꯒꯤ ꯚꯦꯂ꯭ꯌꯨ ꯀꯩꯀꯩꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯗꯤꯐꯣꯔꯦꯁꯇ꯭ꯔꯦꯁꯟꯗꯣ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯅꯠꯇꯦꯕ ꯁꯤꯗ ꯇꯧꯔꯛꯀꯗꯣꯏ ꯎꯁꯤꯗꯤ ꯆꯪꯗ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯍꯥꯎꯁ ꯍꯣꯜ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯆꯪꯉꯤꯕ ꯄꯣꯠꯇꯣ ꯑꯐꯕ ꯎ ꯉꯥꯛꯇ ꯌꯥꯟꯊꯠꯄꯩ ꯃꯍꯨꯠꯇ ꯐꯠꯇꯕ ꯊꯨꯅ ꯍꯧꯕ ꯌꯥꯕ ꯂꯥꯏꯛ ꯄ꯭ꯂꯥꯟꯇꯦꯁꯟ ꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯍꯩꯅꯧꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦ ꯍꯩꯅꯧ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯒꯤ ꯀꯧꯕꯤꯂꯥꯈꯩ ꯍꯨꯟꯗꯣꯛꯑ ꯊꯝꯃꯦ ꯀꯧꯕꯤꯂꯥꯁꯦ ꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤ ꯃꯇꯝ ꯃꯥꯒꯤ ꯂꯥꯏꯐꯇꯨꯗꯤ into 3 ꯃꯥꯒꯤ ꯂꯥꯏꯐꯁꯦ 10 ꯆꯠ ꯃꯇꯝꯗ into 3 into 2 ꯍꯦꯟꯒꯠꯂꯛꯈ꯭ꯔꯕꯅꯤꯅ ꯎꯒꯤ ꯚꯦꯂ꯭ꯌꯨꯗꯣ ꯍꯦꯟꯒꯠꯂꯛꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯑꯃꯔꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯎꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯃꯇꯝꯗꯣ ꯁꯥꯡꯉꯛꯑꯒꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯁꯥꯡꯉꯒꯗꯤ ꯎ ꯀꯛꯄꯒꯤ ꯃꯇꯝ ꯃꯥꯁꯨ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯆꯍꯤ 10ꯗ ꯎ ꯑꯃ ꯀꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯗꯣ ꯑꯃꯨꯛ ꯀꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯍꯤ 50 ꯆꯠꯍꯜꯂꯒꯗꯤ ꯅꯦꯛꯁ 40 yearsꯇ ꯎ ꯀꯛꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯩꯗ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦ ꯉꯁꯥꯏ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯅꯠꯇꯦꯕ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯎꯁꯦ ꯁꯤꯖꯤꯟꯅꯕꯗꯣ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯍꯟꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯌꯨꯇꯤꯂꯥꯏꯁꯇꯣ ꯐꯖꯅ ꯇꯧꯔꯒꯗꯤ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯨꯁ ꯇꯧꯕꯩ ꯋꯥꯅꯦꯕ ꯎ ꯃꯈꯜ ꯃꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯁꯦ ꯃꯌꯣꯟ ꯁꯤꯖꯤꯟꯅꯕ ꯁꯤꯒꯤ ꯖꯒꯥ ꯑꯉꯧꯕꯁꯦ ꯁꯤꯒꯤ ꯑꯉꯧꯕ ꯔꯤꯡ ꯑꯃ ꯎꯔꯤꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯎ ꯍꯥꯏꯗꯤ ꯈꯦꯎꯒꯨꯝꯕꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯀꯣ ꯈꯦꯎ ꯍꯥꯏꯕ ꯎꯁꯤꯗꯔꯦ ꯑꯗꯒꯤ ꯇꯤꯛꯇꯅ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯑꯃꯨꯛ ꯑꯗꯨꯒ ꯍꯩꯖꯨꯛꯔꯥꯛꯇꯅ ꯑꯃꯨꯛ ꯃꯄꯥꯟ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯆꯥꯝꯒꯨꯝꯕꯁꯤꯅ ꯃꯌꯣꯟꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯎ ꯇꯣꯉꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯎꯁꯦ ꯁꯤꯒꯤ ꯁꯨꯝ ꯆꯥꯒꯠꯂꯦ ꯍꯥꯏꯕ ꯁꯤꯖꯤꯟꯅꯗꯕꯅꯦꯕ ꯀꯦꯃꯤꯀꯦꯜꯁꯦ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯊꯣꯛꯑꯒꯗꯤ ꯁꯤꯒꯤ ꯑꯉꯧꯕꯁꯤꯁꯨ ꯇꯧꯔꯒ ꯂꯣꯏ ꯁꯤꯖꯤꯟꯅ ꯌꯥꯏ ꯂꯣꯏ ꯑꯗꯨꯝ ꯌꯥꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔ ꯑꯃꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯅꯕ ꯎꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯖꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯋꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯁꯦ ꯋꯨꯗꯟ ꯑꯁꯦꯡꯕꯗꯤ ꯎꯅꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯑꯗꯨꯒ ꯋꯨꯗꯟ ꯏꯟꯇꯤꯔꯤꯌꯔ ꯁꯣꯂꯨꯁꯟꯁꯤꯅ ꯎꯁꯤꯅ ꯁꯕꯁꯤꯗꯔꯤ ꯌꯨꯅꯤꯠ ꯑꯣꯐ ꯋꯨꯗꯟ ꯏꯟꯇꯤꯔꯤꯌꯔ ꯁꯣꯂꯨꯁꯟꯅꯦꯕ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯁꯨ ꯌꯥꯔꯦ ꯐꯦꯁꯕꯨꯛꯇꯁꯨ ꯂꯤꯡ ꯀꯩꯀꯩꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯔꯛꯄꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯣꯟꯇꯦꯛꯇꯤ ꯐꯥꯎꯅꯔꯒ ꯚꯣꯜꯌꯨꯝ ꯀꯌꯥꯝ ꯄꯨꯗꯣꯏꯅꯣ ꯄꯨꯔꯣꯏꯗꯣꯏꯅꯣ ꯍꯥꯟꯅ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯊꯥꯗꯕꯤꯔꯒ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁ ꯆꯥꯔꯖ ꯈꯛꯇꯪ ꯑꯣꯏꯅ ꯇꯧꯋꯦꯕ ꯎ ꯑꯣꯏꯅ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯑꯀꯪꯕ ꯎ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯅꯠꯇ꯭ꯔꯒana ꯁꯥꯔꯚꯤꯁ ꯈꯛꯇꯪ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯁꯤꯒꯤꯁꯤꯅꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯁꯥꯏ ꯃꯦꯆꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯋꯥ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯤꯗꯤ ꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯀꯥꯟꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯝꯃꯦ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯦꯕꯀꯣ ꯅꯤꯅꯤ ꯆꯪꯉꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯩ ꯊꯥꯔꯒ ꯇꯤꯡꯉꯒ ꯊꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯁꯤꯒꯤꯁꯤꯅ ꯄ꯭ꯔꯦꯁꯔ ꯁ꯭ꯀꯦꯜꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯁꯦ ꯚꯦꯀꯝꯗ ꯅꯨꯡꯁꯤꯠꯁꯦ ꯁꯤꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯅꯤꯅ ꯁꯤꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯅꯤ ꯁꯤꯗ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯀꯦꯃꯤꯀꯦꯜꯗꯨꯅꯦꯕ ꯃꯩꯔꯛꯁꯦ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯀꯦꯃꯤꯀꯦꯜꯅꯦꯕ ꯃꯈꯥꯁꯦ ꯂꯥꯏꯛ ꯐꯨꯠ 9ꯒꯤ ꯏꯁꯤꯡꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯚꯣꯜꯌꯨꯝꯁꯤꯅ ꯒꯥꯔꯤ ꯇꯦꯡꯀꯤ 13,000 ꯂꯤꯇꯔꯒꯨꯝꯕꯩꯅꯦꯕ 13ꯃꯛꯇꯤ ꯌꯧꯗꯦ 10,000 ꯂꯤꯇꯔꯒꯨꯝꯕꯅꯦꯕ ꯁꯤꯁꯤꯅ ꯚꯦꯀꯝꯁꯦ ꯆꯤꯡꯊꯣꯛꯈ꯭ꯔꯅꯤꯅ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯃꯣꯇꯣꯔ ꯑꯅꯤꯅꯦꯕ ꯄꯥꯜꯂꯤꯁꯦ ꯁꯤꯒꯤꯁꯦ ꯇꯧꯔꯒ ꯅꯨꯡꯁꯤꯠꯁꯦ ꯈꯨꯝꯃ ꯃꯇꯨꯡꯗ ꯚꯦꯀꯝꯁꯦ ꯍꯥꯟꯅ ꯂꯣꯏ ꯆꯤꯡꯊꯣꯛꯈ꯭ꯔꯅꯦꯕ ꯅꯨꯡꯁꯤꯠꯁꯦ ꯑꯗꯩ ꯚꯦꯀꯝꯁꯦ ꯆꯤꯡꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯁ꯭ꯄꯦꯁꯇꯣ ꯁꯤꯁꯦ ꯑꯣꯟ ꯑꯣꯐ ꯂꯩꯔꯤꯅꯦꯕ ꯁꯤꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯑꯗꯨꯝ ꯆꯤꯡꯈꯠꯈ꯭ꯔꯅꯤꯅ ꯆꯤꯡꯈꯠꯂꯀꯥꯟꯗ ꯁꯤꯒꯤꯁꯦ ꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗꯅꯦ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯔꯅꯦꯕ ꯇꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯃꯇꯝꯗꯅ ꯇꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯒꯤꯗꯤ ꯐꯨꯜ ꯑꯣꯏꯔꯅꯤ ꯐꯨꯜ ꯑꯣꯏꯔꯒ ꯅꯨꯡꯁꯤꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ
pressure se sida laiba amma meter am laida tai se asom nakan gi motor sing nganga asai nung se chang kanna thajala ne ba pressure ang sana raga asai adoi ga di lai challiba volume gi ising du da pressure sana raga di masam tom da udugi manung da magi ion compound myam do magi pores myam du da nampu da adugi ne ba sigi plant se impregnation plant ko is okay chemical impregnation plant hai rai se aduga sigi chemical sigi water se si amu reuse to num ya bra ko reuse every 50 to 60 times they use away chemical makhan du gi di pol le ko aina haje happy di trial to bugi budget to khangdring gi khar phaba amsu hapure ba phaba hapagi kana ba amna akoi gi sida lai ri gai se haidi akoi sida suba kaka hoi moi sigi chemical handle to ri gai se kaino to de makhut ta chaphat pa khot pa lae ba chemical phatta bo ra ga di adai poisonous oi ba oi da ba na si je poisonous ti oi to do bu edible oi na di oi de aduga theng ba khot pa da di ka to de ba poisonous si oi ra ga ju poinyam nem ba hai ta okay chemical si gi happy ba koi na sida happy je lakh ain khan wada langul polishing kun gi chemical ne okay per lot happy se per lot adu si sina 50 time mu made season na ba 50 to 60 time season na ba kai no da full load gam de ba khoi okay right aro sigi mafam se chap sabi haijara ke sigi je utlo mayai lekai khori phaba kai ba utlo mayai lekai ko aduga mafam chap sabi na khori phaba hai ba khori phaba gas khori phaba gas aduga kobila makhong hai ba ko adum sorok maya ne silai se dum main road tagi dum mape dum urani lairek masa ma keno gi da bastian amsu lai bine ek machine gi da ko sigi wood processing aduga chemical treatment to go se dry to go si kana ba se sa bobina su yam phajana hai bi re sigi sina hayeng wai ko gi u se kamai to ge da deforestation ji tawri ni na tra u ma ka khana ga sa gi ko gi chang da ba ya da ba ko yum sa ni khang de de furniture sarak pa ni khang de maya ma lai ni adu gi ngasagi u ji kaksat pa sa sigi si chemical treatment tawra ga ding sagi u gi chahi manga chat ka da tara chat ka da bu ngasagi si chemical treatment tawra ga da chahi ni fu yang khai fu lifetime chala lak pai dare aduna u gi magi lifetime se chahi yang khai hum pu chala ga di sagi amuka ki u sina next 50 years u kaktra su ya do ne ba ko sina dra su ya do ne ba aduna asing bai har ga di sigi se deforestation da kitung do su kanna ba haidana ko khogi bobi la mungi magi team haitare magi mana tawningi mana motive saitare ko si sine bata singa aduga nga sagi khogi furniture ko mathong thongnau sar ko matam da su long lasting su oiba adigi masuk su pajaba adigi khoine idam da adigi sagi u ji chot pagi khogi jingak ko khol ko ma khol ko me adi crack chala ko me ando do amata tawroi doine ba adu sigi se mayam drying to ningba adagi chemical treatment to ningba le raga di ai description na phone number di contact number adagi mayam hapchara ke mafam se logani le se aduga kogi wooden interior solution side na kogi interior designing ge ma leibo adugi subsidiary ne sigi sina da u ko ko adu mayam lakpining ba le raga di any query le bi raga di wood ngasagi treatment gi matang ko ai phone number hapchara ke ado video se loisin jare thank you so much